US amadi Israel na haukiba February kuni panda Iran da landa kraba matungda honglakliba malemgi geopolitics ki phibam asi nongma nongmagi hen lusilakli amadi langi saklonsu nongma nongmagi honglakli ahanba landa aduda Iran ki khwaidigi lusingba Ali Khamenei amadi atei lusingba kaya yaun hatki miyoi kayana aso ana thohanki lana si matangda leibak ki oiba phirepsu yamna luna thangnari haiba yai adugi su mathakta malemgi leibak ayambana lana si Nongchup thangba Asia lamdamdagi hena saukthorакtanaba hotnari aduna leibak ki leinaba mari singda karamba mawongda amadi kanagi misangda lakani haibasu yamna luba masak am oiri langi misi mina amadi asok apan atik akai kaya Nongchup Asia gi leibak singda thokli Iran da landaba amadi Iran makut halakpa asida US ki khongda phampi haiduna yumnona balaibak singda kut hanba asimakna hena sauna akai atoi thohali rajniti sanai ne wafam kaya sagonariba lan asiga atei lamdam singda chathariba lan kaya gagi marakta leiriba khenabadi lan asi supnatagi chayol manga khakta ngairagasu malemgi thakta achoba sapu ama lalon itik amti leibak ki marakta leiriba sel thungi marida sauna akaiba pirakpa asini Lan asina maram oiraga malemgi Keithelda sungdoktriba thaugi mamal ka hena wangkharlakpa asimak asoba sametcha ama oirakli adugi sumathakta sakthong gas har amadi atei polam kayagi mamal ka hena hengalakpa asina Asia gi leibak ayambada awaba chaitheng piri wafam asi Europe amadi atei leibak singdasu achoba polam ama ohelibani malemgi Keithel amadi petroleum gi pothok singi phibam yenglaga leibak singna lan asiga mari leinana masa gi phirep launa bada aruba phibam amo oirakli chaitheng pibagi sang amadi magunsu saungna khenei khudam oina khanopok Asia gi leibak singda achoba chaitheng amo oiri Myanmar da petrol gi mamal sada 85 rom hengatle sada kun gi mathakte hengatpa leibak masingna yami haibadi lamdam asida lan asina pirakliba chaitheng gi polum asi yamna sawi asumna Malemgi leibak singda sauna ohongba lakliba amadi malemgi Keithel amadi rajniti gi miyeng ama thamlaga thaugi samesya asida Russia amadi China na tongan ba rajniti amadi lalon itiki po kaya kanglei masi malemgi amadi lamdam gi rajniti da achobu wafam amani lawrokliba khongthang sing asi kupna yengsinba yaba wafam amo oirakli petroleum gi pothok singi matangda India gi oina yengbada achoba polum ama piba oidri haibabu lalonpur ka samnaba sakthong gas ki matangdadi awatpa khara mayoknare aduga malemgi thakta hargi pothok pusil amadi pothok walakpa yaba akiba si India su khargi makhai phangle adubu mapum oiriba petrol amadi diesel gi oin achoba chaitheng phangbudi oidri masigi maramda Nongchup Asia digi lakliba petrol amadi diesel asi punglep lepa oidri Iran magna India di marupni aduna leibak asida chatpa thaugi pothokta apanba piroi haikrabani aduki sumathakta samesya asilaksinaba India na lakhotpa manungi oiba ahongbo singi marakta Mars kuntaretagi petrol amadi diesel da loba excise duty hantanba se singthani ngaini aduna petrol gina lupa 13 degi ahumda hantan khre aduga diesel gi di laudre Malemgi Keithel amadi Nongchup Asia gi lansiga samnaba yamaramna petrol amadi diesel har amadi sakthong gas chinjak puthok posinna chingbada thengnariba samesya laksin bahaibase India gi oina manung amadi mapalaiba ki hiram pumnamakta puning sangbat changi maikei asomda Indiana mapalaiba ka leinaba marida langi rajniti Malemgi Keithel amadi petroleum gi pothoki soi sang khudimak kupna yengsili haiba yai lan losilhanba amadi lan hongalakliba malemgi Keithel gi khalsu ngangnaba honaba haibasida India gi achoba thodang lei amadi India gi thodang adu leptana lauri malemgi oinasu India gi oinasu henna luribadi wari taunabagi tamdagi hauraga nakal animaki maipakpagi definition phauba manadaba asini US amadi Israel gi oinasu lan asi maipakle haibasi karina haigadoribano haibasi manade aduga Iran gi oinasu langi joy oire hainabagi masak hena lusilakli aduna songnariba lan asi warosil ama puraknaba honabasu lui aduga piriba chaithengsu pak sawi